Masisu isogi wahai puduna lakchari masi aina isogi wahai digi tana ne nabida makta Prov chapter 6 verse 16 digi koi uba phangba aduga 2 Corinthians chapter 5 verse 17 eikhoi gi punshi si Matou Karamna Anouba mayon Anouba Punshi Oigadage amasung ariba punshi do thadoga Anouba Punshi do karamaina oirakadage haibagi matang sida ina tana ne nabida makta sem sadana lakchari adana isogi wahai Prov chapter 6 verse 16 17 khrakhatada adum pa thoksage 16 da these 6 things do the Lord hate, ye 7 are in abomination unto him: a proud look, a lying tongue, and hands that shed innocent blood, and heart that devise wicked imaginations, feet that be swift in running to mischief. Haina hai. Masida haiba wahi asi isona khwaidagi yingthijaba isona khwaidagi mamikta yengma ngamdaba mamikta yamna kari haini mangonda sanadaba adugumba posa khara lei adugumba character khara lei habisi koi shastra digi koi u phangi adugo loina madu thado e hare koi gi punshi do karamain Anouba mayon Anouba Punshi Oigadage haibagi maram masida koi tana neina si how can be a new life. 2 Corinthians chapter 5 verse 17 asida koina uba phangba thengnarak pasi Matou Karamna eikhoi gi punshi ase Anouba Punshi Anouba mayon se Oigadage haiba sida koi Bible da koi uba phangi aduna introduction da ana haining budi eikhoi gi punshi na khoi gi punshi da mi eikhoi miyam gi punshi asida mi kanamatna Anouba Punshi do pamdeba leite Anouba Punshi Anouba mahing do mi pumnamung pami phataba missing kalak mi hawa missing natraga maki lamcha phajadaba missing na yeng matamda machana pharaktaba matamda machana phataba mi oiba matamda mi happa matamda natra maram oktaba matamda mama mapasing na haiba inrakpa atraga maram olakpa atraga noloklakpa adugumba mi do obedience oirakpa haiba ilakpa mi mama mapana pami haibasi koi punshi miyoibagi punshi da thoibasu koi uba phangi thengnarak tabanate aduna aina hainingibasi adugumna eikhoi Jesus Christ isworna eikhoi bu nungsi isworna eikhoi bu kanbi isworna eikhoi bu khalai isworna eikhoi bu pami haiba ilakpa mahki matau lawjarakpa mahki wahai do inlakpa mahki afaba wahai afaba lamchatu inlakpa do iswor Jesus Christ masung masani pa isuna pami adu tauraga ta di iswogi miyeng da phattaba isworna pamdaba pot eikhoi thadokpa tare aduna point number 1 da aina hainingi bisi put off old nature haibadi hanagi ariba thabak sing hanagi ariba wakhalon sing hana ariba lamchat sajat sing hana ariba ki punshi sing se thamnam khoro put off old nature haibasi ekhoina point number 1 da khoi yengba yaba aduni be in Christ, put Christ in our heart. Eikhoi gi punshi da first 2 Corinthians chapter 5 verse 17 ko na u phangbu si kari ni wa matamda Jesus Christ da layu put Christ in our heart. Eikhoi gi punshi eikhoi gi thamoi nung da Jesus Christ thamu. Therefore if any man be in Christ, Christ da laiba mahak aduna Anouba Punshi Anouba mayon do oirakadabani haibani Anouba Punshi Anouba mahing do oirakadabani haibasi ekhoina u phangingsagi put off all nature habigi makha asida point number 1 madugi makha da be in Christ Jesus Christ da laizaba Jesus Christ gi matau lozaba Jesus Christ gi matung injaba why injaba adu Jesus Christ da laiba mah adu John chapter 15 da hai hibagum
mara chitna Jesu Christ leba mahak adu ehak adu eikhoi ariba pot adu thado abani adribo lamcha sajatu thado ba haurabani and Jesu Christ da lairagadi eikhoi punsi si ariba thado pa haurabani ani subada all things need to be thrown out ariba ngasai put of all nature haiba makhada be in Christ Jesus Christ the labor have seen a point amore ani subada khoina yingba yabadi all things need to be thrown out Proverbs chapter 6 ki 16 17 18 da khoina yingla pabana Jesus Christ na kwai digi tuga chaba kwai digi pamdaba lamchat sajati ekhoi mi oibada kwai digi tinatona ba yadaba lamchat sajak khara lei Hibisi, koi Bible society, the koi over pangni, Proverbs chapter 6, verse 16, 17, koi over pangre. Aduna mercy, all things need to be that thrown out. Hibisi, Hana ariba posik, ariba lamcha saja sing the say, koi lang tuk patare, tamnam hobotare, Hibisi, koi over pangi. And the Proverbs the Hibisi, ariba wakal, ariba lamcha saja, Hibisi, karino, ana yingapamatamdadi, a koi na. Proverbs chapter 6, the koi. Uwapangi Prov habisi isworna kwaidagi pamdaba wakhaloni Luckyson Prov oibagi aisi chaure aisi haisinge aisi chaure aisi isak phajare itau phajare haibagi wakhalon si lakpa matamda mahakna lekha tahibu gi history asi ekoina uba phangre aidi in the beginning Aubadi hauna koi masi wari si takre adu tana hausi khoi gi punsi da Christian khoi gi punsi da su thoi masi thoi ai khoi gi punsi da ariba gi thabak ariba gi wakalon isona pam da pot wakalon asi khoi gi wakal asi karino ha matam chathok chaba proud ai si haisingi ai si paisa paire sentum paire laira ba singbu karisu thoi da nakhandaba wari example da ina khumla chakhiba haiba singbana dum chakhiba mi kanam tana yen biba ngamdaba share taw biba ngamdaba ai mi ngonda de takpi tamgi bino haibi gi wakhalon lakpa mi ngonda di pasha pitokunu ekhoi khakta pasha pai la re ichil naw sim pasha pai lo re haibi gi wakhalon da laiba ai ina khonna ga loire ekhoi imung sem loire mkhoi thokpa moina ngamlo ta sujajni ngamdrge tokani haibi gi wakhalon se adugum laiba wakhalon Tokpa mibu usit thawaida na tawba wakhalon asini isona kwai de tuga zabu namcha saja wakhalon si aduna ani subada angriness sabdi saugan sau ba habisi karimata kanaba pot leite habni karimata kanaba pot leite khoina ubu phangba thengnarak pobgi Bible da khoina yingba matamda Moses ki punsi da khoi ubu phang kanan gi lam asida asuk phaja kharaba lam asida mahang chaningi uningi thengnaningi lakningi experience oiningi adubu mahake asawa khitang na monda kai hiba magi asa kai hiba do khoina thengnarak tabanate aduna khoi gi asau base kari mata kanaba leite ha phataba nang sauraga da phugiba nang sauraga sobu taina hiba nang sauraga sobu kari hani against so hiba gum nang sauraga sobu mirai hiba gum nang sauraga nang sanapa sanati naginda kerola kai sing nang chandupi sing eikhoi Christian macha sing ichin ina sing gum mirai hiba gumba asi leitaba nati thoraktaba nati aduna angriness habisi laihanganu haibni angriness habisi laihanganu haibni aduna eikhoi ga punsi da khandaba yadaba punsi da aina hainingi base eikhoi gi punsi da asau ase laihanbiganu haina aina haidok saning bani aduna eikhoi gi damakta kanaba punsi thawai romda eikhoi da kanaba kari mata lakpa nate piba nate haibisi aina haidok saning bani an ahum subada jealousy kalakpa mi hauba
pasina naki apamba do thungada banate kalak mi hawasina aigi apamba do oi ngakta oiraga apamba aigi apamba si kalak pasina mingonda hat kadaba mingonda phatta bathabak taurak pagi wakhalon khaktani alambi khaktani kalak mi hawasi akhoi damakta kari mata kanaba leite oi amabu aina aigi nupi leina mi amabu nupi pame na khalaseba debi ki punsi da koina thingna mi magi nupi phasa khara masak su phazai matau su phasi paisa su pae kalakpa matamda kari haini mangonda soihaningba mangonda ka aina pamlakpana helakpana aina jealousy aigi kalakpana helakhiba wakalona mahpu phattaba tawninglakpa huranninglakpa chintinninglakpa aduguma kayam leitaba nati aduna adugumlo kalak mihawbuse ishona pamde maramdi lambi akhoi thawai punsi gi lambi wakhalon asida amotpa piba khaktani achumba karimata chingbi ningai lei piba nate kanade hai aduna jealousy kalak mihawbasi su ishona ko ai pamdabani laingtang mi huzkan se hoi liar na so hainaba ethics ki tamda sumba mi amabudi kanba thawai amabudi kanba huran bagi wakhalon amasung chithi bagi wakhalon mi amabudi kanba masi gumba kayam rupsi laitaban te khoi society da aduna masi sumdabra haibi no khoi nasa no khari khantasi bible ki tamda yeng ko matam ishorna sumdaba wangang adudi pamde wari amabu hoi lai hoi mi ana mangoda mi amabu mi amasina hana nabgidamak ta phuna nabgidamak tan tala ena khalase ado mi ama marup amasina lot pi ba haitare lot pi ba asma leite ama lakpra ama lakte leite haibagi wakalon hoi haido aga mangonda kan ki ba haitare ado amaduna chakhi adu hai gadaba buhut khoina asmain haiba yaisin isogi wakal isogi oiba natra bible ko oiba yokhonda asmain haiba yai as mala adu mai da tawri kai no tawbi gnu nusina tawbi nusina leisi adu tawsian counseling lobiba nangna protect tawbiba nangna safe tawbiba adu thokpa yaisi adu man safe tawbiraga thamoi singna kanbiba adu ekoi tawbi yai aduna ishorna khwaidgi pamdabase khoi laingtang mi amabu chinthiraga pasha namna lawkhibugumba ina kulakpugumba natraga thawai khomagumba chinthiraga thawai khomugumba chinthiraga evangelism tawbugumba adugumla kayam khoi society da thokta banate hosganse thawai khomning manbagi aigi progress report phasit ning manbagi aduga aigi karihani aigi mina khangbi ningai gi aina aigi progress na ta aigi mixat ki damakta aina laing tang aigi chintiba wakhalon se tawkhiba haiba kayam leitabane folk witness aisi so amakhatani wicked imagination koi wakhalon se pattaba wakhalon ase leiba mi amabu hamthaningai khakta mi amabu hatningai khakta ai ithakta leitanab gidamakta hitak pi happy bugumba natraga kari tawbugumba jadu tawbibugumba natraga phattaba wakhon khallaga mi amabu che insinlaga kari phattaba tawbugumba asi kaya mamja khoi gi society da christian marakta khoi gi irakta su thoktaba nate non christian da hairnu moidi khangdabanina adu khoi gi irakta su thoktaba nate ai gi isanu pabu mana ngamba ai isanu pana BA pass torga mana top ta lakpa ai hidak hap ke natra mangonda jaja taw happy khanlon khanba adu khakta nate aina example piba khaktani atu ko wakhalon mi amabu manghaningba mi amabu phattaba tawba gi tap wakhalon asi leibas ishona kwani ka tugasaba wakhalon ani amasina ekoi gi punsi da anouba mayol anouba punsi oirakpa ngamde masigumba mayam se koi nakthok patai haina koi shastra da koi o fangi violence laye angriness jealousy proud wickedness imagination lying tongue fall weakness kayam ram lay masi ekoi thadoksi haibasi aina haidoksini aduna
how can be a new life haibigi makhada Matou Karamna Anouba Punshi da Anouba mayon Anouba Punshi Oigadage hai matam se put off all nature aribagi pot aribagi wakalon aribagi nature lam cha sajasi thamsi masigi makhada be in Christ Jesus Christ da laisi ariba pot to thadok ningai darka oire madugi ariba pot to kari kari no hai matam dadi asauba sauthok chaba chintiba kalak mi hauba phattaba wakhal khanba mi bo hatningba adugumba karamba adugumba kayamram si isworna pamde masigumba iswogi head boss kwaidigi pamdaba wakhal asi hoi thadokpa tare ani subuda put on new things Colossians chapter 3 verse 18 this koi u fangi hozikti ekoi gi punsi Anouba mayon oirak nagidamakta put on new things Anouba pot ado akoigi wakhalda akoigi thamoida akoigi khutta akoigi khongda kokta chinda akoi thamba tare akoi kokta kari thamba tare afaba wakhal khamba tare akoigi chinda kari thamba tare akoi asengba isogi wahaidu akoi ngangba tare akoi khongda kari thamba tare akoi achumba da chatpa tare akoigi khutta kari tawba tare isogi damakta pangal leina akoi suba tare haibasi Anouba Punshi ni masi Anouba Punshi happa haibasi things haibasi akoi na uba phangani aduna respect one another amaga ikai khumnaba loving each other amaga nusinaba king to servant achau oirasu macha oiragasu ningthau oiragasu minai oiragasu parents to children mapa oiragasu macha sing mama mapa sing oiragasu macha sing oiragasu amaga respect amunaba nusinaba haibasi Anouba Punshi Anouba mayoni haibasi akoina uva fangani and it begins to bear fruit of the Holy Spirit aduna Ephesians chapter 5 verse 22 to 24 asida haibasi iso howzikdi madu leirabani Anouba Punshi Anouba mayon do cholabani na kari tawur tare kari thoi akoi Punshi da thawai gi punsi thawai gi makhei do koida pala ani haibani thawai gi makhei do kari no nungsiba achumba ingthaba haiba gentleness goodness achumba faith thawai da khoi gi thasaba da kalakpa kankhalakpa masi mayam si akoi punsi da lakani put on new things akoi gi wakhalda kari thamba tare ngasai na hai khibado khoi wakhalda kari tawba tare isogi achumba wakhalon do khanba tare akoi gi brand kari thamba tare achumba wakhal khamba tare akoi gi mikta isogi achumba do khantokba ngamba miyeng do achumba miyeng do yengba tare lambi do uba ta yengba tare adoga khoi gi chinda achumba wangang isogi wangang do khoi ngangba tare akoi gi ida isor lambi pibiba sit pibiba pam pibiba phida pibiba tare akoi khongda achumba lambi da khoi satpa tare akoi kutta isor gi damakta sujage hanna lepa tare ado punsi do khoi new life new things do khoi punsi da hapsalabani madu hapchalabata da khoi kari oirakani khoi punsi da kari lakani haba matam da thawai gi punsi thawai gi makhei do khoi da lakani thawai gi makhei se kari no khoi na Galatians da khoi u Ephesians chapter 5 verse 22 to 24 so koi uba pangkre kari uba pangi nungsiba chanaba gentleness long suffering khangai masi mayam singse akoi punsi da oirakani aigi punsi thokiba best example ni aisi hana isolo sin da matamda na polok ta matamda Christian masa oina pora agasu na polok ta Jesus Christ lausin da matamda di kari tawi aina aning bakhakta tawba aina pamdaba thakta tawrakpa matamda mina tawba matamda aingonda asauba oirakpa sauningba sauganba asilai adubu Jesus Christ na aingonda control tawba matamda Jesus Christ thawai sengna aingonda thamma matamda sauningas ats haina isai thanta aigi thabakta yairaga tokibagumba chitin yotlaga tokibagumba masi kanana no thawai sengbana angona control tawbibagini madugumba ahoba punsi da khoida leigadabani ha adan how can be a new life Anouba Punshi mayon cholak namgidamangta Anouba Punshi warang namgidamangta kari tawba tai put off all nature akhoiga all nature do thamba tare all nature do kari
Kari no, isworna quite get to Gazapa, isworna quite palm the water quite tado patare, kari no sahagre, a sauba oire, mi hadaba suningba, a kalak mihoba, chotokpa, patabo kalkanba, atsum bangang daba, adumayam sings of quite tado patare, Anouba Punshi quite tambatare, Anouba Punshi matam the karitawi, amagamaga. Achaw asang laitaba amagamaga nungsinaba amagamaga respect tawminaba haiba si eikhoi da lai Yesu Christa lausilabanina eikhoi da khaidokpa distinguish differentiate haiba du eikhoi gi wakhon da leite we are as one family eikhoi gi imung amatani haiba gi wakholo si la ani aduna aina haining isogi wahidigi aina insinbiba mi khuding mak koi lauba ya koi didi isonu kwaidigi pamdaba thabak khoi gi punsi ariba punsi do khoi thadoksi Anouba Punshi orana gdamakta khoi honasi haibi wahaisi mi pumdamakna khangle haraga khoi punsi da taminare haraga khoi tharang tawminasi hadisi haidok saningni aduna tabiriba khuding mak po isonu bor pinabiba oisnu amen